Hello guys, welcome to my YouTube channel. Ma'am, ngasidi thawak ingkhang chapagi video ina tawjarage. Video nambai matam su sukhang phangdre thawak chapasina maram oiraga aduna lambe chapasira adum video si tawraga satsare ngasidi video si fajabadi kya oroi haiba isu khangi adubu video thagatnaba sum leirtabsida ina ngasidi thawak suba video ina tawraga ina khalaga ina video si namjarakpani mayamna warau bidnaba mayam mafamda su ningsingjari aduna mayam Wang ba kaya hijarab na te adubo mayam ay channel asibo subscribe like amam tang to sambiramo mayam dai na hijaning mate matam amada chara hel musin nana tagi henjaroi haramadu nichu aina lamba matam dadi nungsibana chaba yarakti habase khangre maram asina nahaki chachaba sinfam senthok lambi ama leitrabadi nahaki da manglengana lena mamahaki wakal hokigani kari matam da paisana nungsiba leiba yade haiba wafamsi lalanda badati nangi nakutta lupa khawjaw pairak ton mikupta nangi nungsiba apamda tu nanakta lengana lehenba yaya habasi ningsinggadam Vale, se sausu wade warebo adubo sinu mayam laira bai khoi gide rangi suba hai sidi mayam sumaina che sar koi matam se si yor ko matam dane yamna lok thungiba ufun sina rang che sar ko khogai ba ufun yam do adu lok si am thunga la ni mayam lok thunga su wala su sinu phangna ha dum sure de ya de Hello ma'am, ini mode. Ini channel ase subscribe on tang to sende se copy gani ma'am. Video sa channel en thara pangam na ko na jate ma.